ꯑꯍꯥꯟꯕꯃꯛꯇꯗ ꯌꯦꯡꯕꯤꯔ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯄꯨꯅꯝꯖꯔꯤ. ꯉꯁꯤꯗꯤ ꯕꯤꯐ ꯊꯣꯡꯕ ꯑꯗꯨꯒ ꯁꯂꯥꯗ ꯑꯃ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯍꯤꯟꯖꯥꯡꯅꯦ. ꯕꯣꯔꯤꯒ ꯔꯁꯃꯥꯒ ꯀꯩꯀꯥ ꯁꯥꯛ ꯇꯧꯕ. ꯑꯗꯨꯒ ꯁꯤꯁꯤꯅ ꯒ꯭ꯔꯦꯚꯤ ꯂꯩꯔꯦ. ꯁꯤꯒꯤ ꯕꯤꯐ ꯊꯣꯡꯕꯒꯤ ꯃꯍꯤ ꯂꯩꯔꯦ. ꯑꯗꯨꯒ ꯌꯦꯔꯨꯝ ꯇꯛ ꯇꯛ ꯇꯧꯕꯤ, ꯊꯨꯝ ꯅꯨꯡ ꯑꯝꯇ ꯍꯥꯞꯇꯦ ꯑꯩꯗꯤ, ꯑꯃ ꯍꯧꯖꯜꯂꯦ. ꯑꯗꯣ ꯌꯥꯝ ꯀꯨꯏꯅ ꯉꯥꯡꯉꯔꯣꯏꯒꯦ, ꯆꯥꯕ ꯑꯗꯨꯝ ꯍꯧꯔꯒꯦ. ꯋꯥꯔꯦ, ꯍꯨꯃꯥꯡꯁꯨ ꯁꯧꯏ. ꯌꯦꯔꯨꯝꯒꯤ ꯃꯍꯤꯁꯦ ꯁꯨꯃꯥꯏꯅ ꯍꯩꯊꯒꯗꯕ. ꯏꯃꯥ ꯇꯥꯔꯛꯇ꯭ꯔꯦ. ꯑꯗꯨꯒ ꯆꯥꯒꯗꯕ. ꯑꯌꯥ ꯇꯥꯈ꯭ꯔꯦ. ꯑꯩꯅ ꯊꯣꯡꯒ ꯍꯥꯏꯕꯅꯦ. ꯄꯨꯟꯁꯤ ꯑꯍꯥꯟꯕ ꯊꯣꯡꯕ. ꯃꯃꯥꯡꯗ ꯑꯃꯨꯛꯐꯥꯎ ꯊꯣꯡꯖꯗ꯭ꯔꯤ. ꯉꯣꯛꯁꯥꯃꯤꯅꯦ. ꯍꯥꯎꯋꯦ. ꯑꯩꯗꯤ ꯈꯪꯗꯤꯌꯦ. ꯑꯩꯗꯤ ꯅꯍꯥꯟꯒꯩ ꯅꯨꯡꯉꯥꯏꯇꯗꯅ ꯆꯥꯗꯦ. ꯑꯁ ꯅꯤꯡꯁꯤꯡꯉꯔꯣꯏꯒꯦꯗ ꯆꯥꯏꯊꯩ ꯀꯥꯟꯁꯤꯗ. ꯑꯂꯨ ꯑꯅꯤ ꯑꯍꯨꯝ ꯑꯃ ꯍꯥꯞꯆꯤꯜꯂꯒꯅꯦ ꯍꯦꯛꯇ ꯊꯣꯡꯒꯥꯏꯕꯅꯦ. ꯑꯩꯁꯦ ꯅꯣꯡꯃ ꯑꯃꯁꯨ ꯃꯇꯟ ꯊꯣꯡꯕ ꯆꯥꯒꯦꯅ ꯂꯩꯕ ꯆꯠꯂꯨꯏꯌꯦꯕꯀꯣ ꯏꯅꯥꯎꯄꯥꯒ. ꯑꯃ ꯄꯨꯜꯂ ꯂꯩꯔꯝꯕꯗꯒꯤ ꯂꯩꯗꯕꯤꯗ ꯍꯜꯂꯛꯑꯦ.
Hinjang amadu chad. Yam lang enakan da kongkang. Khuli kai yam lang da. Video khujing gini ba dong dang yum sa sukoi loi di. Amma dong sari. Khujau thong ni mi. Campra sudah lari. Umo ang tangthak pa niyam salem. Walau bibi ada macam dung dah makan se, cara ada belakang ni mikrofon juga, hau diam hau le. Yen sum jar maga san jar pasi di nongning da ado hawe ain thong bade han ba thong bade buji har thong bade hawe mine san sangom nam bani adu du kai nem hai ba haitradi ado haibo itere kaino namde yam hawe ado video se matang saja lo sanjarage manungai bergadi like to mo channel se support to boina subscribe to dibiadi to sanbremo sare lo sala pada me apuna po am kasana puram jari